ꯊꯥꯗꯣꯏ ꯀꯔꯤꯅꯣ ꯍꯟꯗꯛ ꯂꯤꯟꯊꯣꯏꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯕꯣ ꯑꯩ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯟꯗꯛ ꯀꯩꯗꯧꯔꯒꯦ ꯗꯥ ꯆꯤꯡꯈꯩ ꯍꯟꯗꯛꯁꯦ ꯃꯥ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯗꯕ ꯃꯥꯜꯂꯦ ꯃꯤꯅꯤꯠ 3-4ꯕꯨ ꯑꯣꯏꯔꯕ ꯕꯕꯥ ꯂꯥꯛꯑꯦ ꯀꯣꯟꯅ ꯁꯥꯟꯅꯁꯤ ꯀꯣꯛ ꯆꯤꯛꯑꯦ ꯀꯣꯟꯅ ꯁꯥꯟꯅꯁꯤꯅ ꯍꯦꯛꯇ ꯍꯥꯏꯔꯛꯑꯦ ꯌꯥꯝꯅ ꯍꯪꯖꯤꯜꯂꯨꯔꯁꯨ ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯔꯗꯤ ꯑꯩꯅ ꯍꯥꯏꯕ ꯊꯥꯖꯧ ꯍꯥꯏꯌꯦ ꯑꯣ ꯃꯥꯏ ꯁ꯭ꯇ꯭ꯔꯦꯁ ꯂꯩꯔꯝꯕꯁꯨ ꯌꯥꯏꯌꯦ ꯀꯩꯁꯨ ꯈꯜꯂꯨꯅꯨꯁꯦ ꯑꯩ ꯂꯤꯟꯊꯣꯏꯗꯣ ꯀꯣꯜ ꯇꯧꯔꯒ ꯍꯥꯏꯒꯦꯁꯦ ꯁ꯭ꯇ꯭ꯔꯦꯁ ꯂꯩꯕ ꯑꯣꯏꯔꯝꯃꯣꯏꯗ ꯑꯩꯒ ꯋꯥꯔꯤ ꯁꯥꯕ ꯂꯣꯏꯔꯒ ꯋꯦꯇꯤꯡ ꯀꯣꯟ ꯌꯥꯝ ꯊꯦꯡꯅꯩꯌꯦ ꯍꯪꯗ ꯍꯪꯉꯨꯔꯕꯁꯨ ꯕꯣꯕꯣꯛꯀꯤ ꯀꯣꯟꯅꯤ ꯃꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤꯅ ꯍꯦꯛꯇ ꯍꯥꯏꯔꯛꯄ ꯅꯦꯅꯦꯒꯤ ꯀꯣꯟꯅꯤ ꯀꯀꯥꯒꯤ ꯀꯣꯟꯅꯦꯅ ꯍꯦꯛꯇ ꯍꯥꯏꯔꯛꯑꯦ ꯃꯥꯁꯦ ꯑꯍꯦꯟꯕ ꯌꯥꯝ ꯄꯥꯝꯃꯦ ꯑꯗꯣ ꯗꯥ ꯆꯤꯡꯈꯩ ꯅꯪ ꯂꯤꯟꯊꯣꯏꯁꯦ ꯌꯥꯝꯅꯗꯤ ꯅꯨꯡꯁꯤꯖꯕꯖꯥꯠꯅꯤꯀꯣ ꯑꯥꯏꯐꯣꯟꯒ ꯄꯤꯌꯦ ꯑꯩꯈꯣꯏ ꯑꯃꯗꯨꯗꯤ ꯄꯤꯕꯤꯔꯛꯇꯦ ꯃꯥꯅ ꯍꯥꯏꯔꯛꯄ ꯑꯗꯣ ꯊꯥꯗꯣꯏ ꯅꯪ ꯃꯥꯒ ꯑꯃꯨꯛꯇ ꯎꯅꯅꯕ ꯁꯤꯟꯕꯤꯒꯦꯔꯥ ꯑꯩ ꯃꯥꯒꯤ ꯍꯟꯇꯛ ꯍꯣꯡꯂꯛꯂꯤꯕ ꯃꯇꯧꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯉꯁꯤ ꯑꯩ ꯀꯣꯟ ꯀꯌꯥꯔꯛ ꯇꯧꯋꯦ ꯃꯥ ꯄꯥꯏꯕꯤꯔꯛꯇꯦ ꯍꯣꯏ ꯗꯥ ꯆꯤꯡꯈꯩ ꯑꯩ ꯁꯤꯜꯂꯛꯑꯒꯦ ꯍꯜꯂꯣ ꯂꯤꯟꯊꯣꯏ ꯇꯥꯏ ꯍꯤꯡꯆꯥꯕꯤ ꯀꯩ ꯂꯩꯔꯦ ꯗꯥ ꯆꯤꯡꯈꯩꯗꯣ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯕꯅ ꯍꯟꯗꯛ ꯃꯗꯨꯏ ꯅꯨꯄꯥꯗꯨ ꯃꯥ ꯍꯩꯅꯔꯛꯇ꯭ꯔꯦ ꯐꯣꯟꯒ ꯋꯥꯔꯤꯒ ꯁꯥꯕꯤꯗꯕꯅꯦ ꯑꯩꯁꯨ ꯍꯟꯗꯛꯇꯤ ꯅꯪ ꯃꯉꯣꯟꯗ ꯅꯨꯡꯁꯤꯗꯕ꯭ꯔꯣ ꯍꯥꯏꯁꯦ ꯒꯤꯐ ꯈꯔ ꯄꯤꯔꯦꯅ ꯁꯦꯅꯤꯡ ꯆꯅꯪꯕ ꯈꯔ ꯐꯪꯍꯜꯂꯦ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯅꯨꯡꯁꯤꯒꯗ꯭ꯔꯣ ꯑꯗꯨꯗꯤ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯀꯩꯗꯧꯔꯤꯕ ꯃꯥꯅꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯖꯩ ꯍꯥꯏꯕꯁꯦ ꯅꯪ ꯈꯪꯗꯕ꯭ꯔꯣ ꯑꯣ ꯑꯁꯤꯒꯨꯝꯕ ꯄꯪꯕ ꯅꯨꯄꯥꯁꯤꯅꯦ ꯈꯔ ꯁꯥꯟꯅꯍꯧ ꯇꯥꯕꯅꯦ ꯀꯩꯅꯣ ꯂꯤꯟꯊꯣꯏ ꯅꯪꯒꯤ ꯋꯥꯈꯜꯁꯤꯕꯣ ꯃꯤꯁꯛ ꯑꯗꯨꯅ ꯑꯗꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯒ ꯅꯪꯅ ꯁꯥꯟꯅꯕꯤꯔꯤꯕꯗꯤ ꯑꯣ ꯍꯧꯖꯤꯛ ꯑꯃ ꯀꯣꯏꯅꯔꯤꯌꯦ ꯅꯦꯛꯁ ꯋꯤꯛꯇ ꯀꯥꯔ ꯊꯧꯕ ꯐꯪꯂꯅꯤꯌꯦ ꯅꯪꯁꯨ ꯑꯩꯗꯧꯅ ꯇꯧꯋꯣ ꯈꯔ ꯁꯤꯡꯉꯣ ꯀꯣꯛꯇꯣ ꯑꯩ ꯅꯨꯡꯁꯤꯕꯗ ꯃꯤꯅꯝꯕ ꯄꯥꯝꯗꯦ ꯂꯤꯟꯊꯣꯏ ꯑꯗꯨꯒ ꯑꯃꯅ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯁꯥꯟꯅꯄꯣꯠ ꯅꯠꯇꯦ ꯅꯪꯅ ꯉꯁꯤ ꯗꯥ ꯆꯤꯡꯈꯩꯒꯤ ꯃꯐꯝꯗ ꯇꯧꯔꯤꯕꯁꯦ ꯅꯪ ꯌꯥꯝꯅ ꯂꯥꯜꯂꯦ ꯂꯤꯟꯊꯣꯏ ꯀꯩꯅꯣ ꯌꯥꯝ ꯃꯤꯆꯪꯒ ꯆꯪꯉꯤꯀꯣ ꯃꯤꯗꯤ ꯃꯤꯆꯪꯒꯤ ꯋꯥ ꯅꯠꯇꯤꯌꯦ ꯁꯤꯗꯤ ꯃꯁꯤꯗꯤ ꯍꯥꯏꯐꯝ ꯊꯣꯛꯄ ꯋꯥꯐꯝꯅꯤ ꯗꯥ ꯆꯤꯡꯈꯩꯗꯣ ꯅꯪ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯇꯪꯗꯤ ꯎꯅꯊꯣꯛꯑꯣ ꯑꯗꯨꯒ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯃꯁꯥꯗ ꯐꯖꯅ ꯇꯝꯃꯨ ꯑꯁ ꯇꯜꯂꯦ ꯅꯪ ꯑꯗꯨꯝ ꯍꯥꯏꯈ꯭ꯔꯣ ꯑꯩꯅ ꯄꯥꯝꯗ꯭ꯔꯦꯌꯣ ꯑꯗꯨꯒ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯁꯦꯟ ꯄꯥꯏꯕ ꯅꯨꯄꯥ ꯑꯃ ꯈꯪꯅꯈ꯭ꯔꯦꯌꯣ ꯅꯪꯗꯤ ꯌꯥꯝ ꯉꯝꯃꯤꯅ ꯂꯤꯟꯊꯣꯏ